ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯃꯤꯀꯨꯞ ꯑꯃ ꯅꯪꯕꯨ ꯀꯥꯎꯒꯦ ꯉꯝꯗꯦ ꯂꯝꯗꯝ ꯀꯩꯗ ꯆꯠꯂꯒ ꯑꯩꯕꯨ ꯂꯝꯗꯝ ꯀꯩꯗ ꯆꯠꯂꯒ ꯑꯩꯕꯨ ꯄꯣꯊꯥꯁꯤꯒꯦ 미coup 아무땅 낭부 아숨 닝신두나 미coup 아마 낭부 까빙암대 channel asibu yengbiriba khwai thingnu pu han tada taramokshari kai khungu chari loina loina ngasi aikoina amuk miyam gidamakta unajariba misakadi kanano kari lamdagino haibadu mayam punamak masadagi mutang taminase ojagi hanu muktada isagi ming leifam aduga karamba matamda akoigi isai si khongdarakpa hokibagi haibadi isagi chai kya subada khongdaba hokibagi haibadam tung thambiyo nungaye aibu ngasi asigumlaba media putokpiduna aigi kaino khara isai mangwaina khara hangbibase ai haikapun haningai dan thakachari adu aisi sei pamjabasi ai yam pikna angang oringdagi akoigi leikaigi ya imanaba yambasingna sei sakhilau to loina badada ai trena gumba ntraga koi leikaigi pangcham cham cham moi pubi adu hapen seling angang sehi taiba tade tanga tatu ga dai degi sei salakpane adu moi aisi hapel oina sakwa de cha moi na boy gi singmo ikai komjar waja singgi sei yam lami kulakta adu moi gi sei ngaudna ise moi matawi tambada trina gumba lekai gi mayam jina koba kobi dana ai tapung thokal bigi amma samai tan sei ji khar log yaw jak dana ai je tum loina jara kune do ai je mafum kaya da ai sei khar sakjarure adu kulakta aduga akoi ji saukulak pai matungina akoi ji all india radio try tawsi en taw group song an tawsi tawe dubu laibuk tibadi ꯑꯩꯈꯣꯏꯒꯤ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯗꯨ ꯃꯔꯛꯇ ꯂꯥꯛꯄꯤꯈꯤꯕ ꯂꯥꯛꯄꯤꯗꯕ ꯌꯥꯎꯅ ꯑꯗꯨꯝ ꯉꯝꯍꯧꯗ꯭ꯔꯦ ꯑꯣꯗꯤꯁꯟꯒꯤ ꯃꯇꯥꯡ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯥꯅꯔꯁꯤ ꯅꯪ ꯊꯣꯛꯄꯅ ꯇꯧꯅꯩ ꯑꯗꯨ ꯑꯩꯁꯨ ꯃꯌꯥꯝꯗꯨ ꯃꯣꯏ ꯂꯩꯍꯧꯔ ꯀꯤꯕꯗꯒꯤ ꯇꯣꯛꯑꯒꯦ ꯊꯕꯛ ꯀꯩꯅꯣ ꯑꯩ ꯈꯥꯝꯕ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖꯇꯁꯨ ꯑꯩ ꯁꯦꯀꯦꯟ ꯏꯌꯥꯔꯗꯤ ꯑꯗꯨꯝ ꯄꯥꯁ ꯇꯧꯖꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯤ ꯑꯣꯗꯤꯁꯟꯁꯤ ꯊꯥꯈꯤꯕꯁꯤ ꯁꯣꯛ ꯇꯥꯔꯤꯛꯇꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯆꯍꯤ ꯑꯩꯅ ꯆꯍꯤ 10ꯒ mari manga do den thajam yam ngalingi matamdaneba yaw sei kunga mari manga surokpasida aina audition thajagin usina sin ai je mayam nungsibina pass ta honbe ai haijaba bai khangjidre moi nungsibina yam noi je yam ngalingi matamda koi all india railway fall da approved artist samoina isagi koi ojagi sahi kunga mari suba matamdagi koi approved artist oire haiba wafam takpiri adu haujiksi ai gi matamni aduna yam chawkhatlaba koi networking sne koi yam yangna makhong yangna cheliba singwa matam sida koi hanadi puthokpiba lamjingbiba haidana amalerami adubu hojikti koi gi mobile gi kuthang da tongan ba account sing da hangnariba magi channel sing da tunga magi page sing da miyam punamakna magi haija singjaba mayam du uthoknarak matamni mayamna khangi unai madudi kai gino haikanda koi gi hojik magi tongan ba platform sing da magi saklon sing man haija singjaba mayam du uthorok pa simba timing sida ngasagi chingthokpiba puthokpiba haibisisu yamna maru oiba ahingdo karamna hauki khanghaude manglando asumna kai khini khanghaude ahingdo karamna hauki khanghaude manglando asumna kai khini khanghaude asumna asum yen batare asira punchi asira nungsiba aigi wakal aigi punchi aigi wakal aigi punchi mafam khangde aidi
봄 온 올래 낭부 아쉬움 닝신두나 레이레 미국 아마 낭부 가뱅암대 Khangage ninglui awa base khangbagi pan loi kramale Khangage ninglui awa base khangbagi pangal loi kramale asum na asum len batare Aigi wakal, aigi ponsi, aigi wakal, aigi ponsi, khang pham khang dre, aidi bum ol ole, nang bu asum, ning sindu na leire, miku pama, nang bu Lam dam kai da chat laga ai bu Lam dam kai da chat laga ai bu pota shige mikup amatang Thank you.